Hauzi Russia amasung Ukraine aniki marakta thokliba conflict sigi matangna mayamda latest update thamjagi conflict zone oiriba Ukraine gi Kherson region digi miyamsing chathokhinaba Putin na khangalakhrari Russia amadi Ukraine aniki conflict zone oina laidiba Ukraine gi Kherson region laidiba civilians sing maphamadu thadoktuna athuba matamna sakhinaba Russia gi president Vladimir Putin ngasi phongdorakre Kremlin gi sipna ahanbada Kherson gi miyamda hanana wapam asi phongdokhiba leikhrabani masigi maramdi region asida Ukraine annex tawkhraba matungda nongmonomugi hena sathiba madi khudongthiba phibam oirakpana maramoiduna mapam asida lairiba miyamsing mapam asi thadoktuna satkinabasu hanana khanganikhrabani haidi tasengna maksu Kherson da lairiba micham miyamsing tangai padana conflict zone asidagi hongdokpa mathau tari maramdi mapam asi haujiksu khwaidagi khudongthiba mapam ama oiribani Pibamashida Kherson gi micham miyamsing da hen awaba tahaningdabagi wapamasi Russia gi mekedi gi phongdorakibani hiramasiga mari lainana Russia gi president Putin Russia gi national unity day numita mapamadu da laidiba pro Kremlin gi activisting da wapamasi khankibani hadi RIA gi news agency na pirakpa report amada president Putin na red quarter dagi mapamsing asi hongdokladuna Kherson Russia gi flag paihangi saktamsing state television mapung fan utki hari Putin February thadagi landa khibadugi matungda Ukraine gi province mari gi manungda ama oiriba Kherson region bu annex tawbaga loinana mapamaduda maki official sing thamjinaba horakrabani mapamaduda September thada Kremlin Russia da mapung phab state ama oikhibagi thoram pangthokibani madugi matung tabada Kherson lairiba micham miyamsing leba dugi nungsup thangba region da satkhinaba phongdokibani masigi maramdi hairiba mapamasi Ukraine gi forcing na handaki sayol sida amuk hana loksilaknabagi khongjang sangsilakpana mapamaduda michamsing awaba tabi yai haibigi wakhalonda michamsing adu mapamadu thadokhinabagi wapam haudorakibani ngarang sagol sin numitasu Russia na deputy government gi pham hapkraba Kherson gi Kirin streamer shop na channel kya video gi kuthangda Kherson da lairiba micham miyamsing province adu thadoktuna Dnipro river gi nungsup thangba khongbana sakhinaba kyarak appeal tawki masigi maramdi Russia gi lanmisuna Dnipro gi west bank asi thadoklamlaga Ukraine na piramnabagi oithokpa leibana Ukraine lanmisuna mapamadugi michamsing na pamda thabaksing chatharakpa yai haina kibadagi ni sohidi Kherson region asi Sayesigi February kunga maridagi Russia na control tawduna Ukraine gi mathakta military campaign tawnabigi mapam ama oirakibani hairiba Kherson region asi Ukraine amadi Russia anina munaduna leiba mapam ama oina kumsing Englising aniga taraga maridagi Russia na annex tawkraba matamdurigi hauna muknaduna lakiba mapamni Kherson region asi matam sangna leba ani asina muknaduna munnabagi phibamda laklabasu sayesigi February thadagi di Russia na mapung phana capture tawduna makhoigi lan gi tharang tawpham amu oina lerakhibani hiramsigi matangna Ukraine gi maikaidigi phongdorakpada haukiba August thadagi Ukraine gi lanmisingna Kherson na akanba counter offensive chathaduna Russia gi lanmisingbu mafam adurigi tanthokpa haukibani loinana September tha phawbad Russia lanmi punama awang thangba region phawba tanthokibani haina phongdorakli wafam asida Russian lanmising commander general Sergei Soroviktimna phongdorakpada Kherson region gi oirakliba phibamasi mamangdigi hauna yamna khudongsadaba phibam amada Ukraine amadi Russia lanmising gi marakta akan mamongda muknaduna lairakhiba region ni haina makhatana su phongdorakre haina su pausna palakli amaromdana US na mathangi tha ani phawgi manungda F-16 fighter jet sing yonabigi ayaba piraba yai Turkey NATO gi member oiribe Turkey da hauji United States na makogi pothok oiribe F-16 fighter jet sing Turkey da yonana bigi satharibe thorang asi yamna mapung phana sathabana maramoiduna lakadoribe tha ani asi phawgi manungna aroibe warep lauduna US na jet sing asi Turkey da yonba yabi oithokpa leire haina Turkey gi president Tayyip Erdogan's ki spokesman na phongdorakre kumsing English nganiga kunga mathoi gi October thadagi Turkey na United States da Lockheed Martin Corp F-16 fighter jet nifu lainanaba haijakhiba leikhrabani masigi maruiba maramdi Turkey gi Air Force da modernization kit 60 hena laksinduna warplane sing asi update tawnabagi dama laukhalakpa thorangni CNN Turkey gi spokesman Ibrahim
kalina sagol sunumiki numida wairamda state broadcaster da phongdorakhibada sathariba dil asida America gi president Joe Biden na yamna thamoi sengna thabak pangthorakani haibigi thajaba pirakre haiba wafam phongdorakre so hairi F-16 fighter jet sing yonba madi laibigi wafam asi yamna sengna mangjawnuna hekta haidorakpada araiba wafam amadi oide dibu hojik sathariba Labor Yonbigi process asi Sangwang Tazaba Migi Makada, Loisilak Libanina, Lakadori Betani, Sigimanung Mapung Pana Warusin, Puraktuna Taraki, the war jetting asi, Panglava Yai Habik Wapam Tamnakli. Kelina Makatana Fundurakpada, Makoina Kariguma, United States Subsana war plane singasi, Pibina Ba Hajaraba, the United States soid an F-16 war jetting asi, Taraki the Pirakani Hana Fundurakre. Housing lady by F-16 war jet singasi, labor yonda to one problem lairabasu, modernization amadi, purchasing gitabakta, and over F-16 war jet singasi laklagadi, lairama problem kudima oration propagam lagani haidi. September Thadasu Turkey President Erdogan, US ki Senator Aniga, New York to Unabamatam F-16 gi yonba levy wapamda, yamna positive oiba responsing piraki. New York nasu umakoina war jet singasi yona na ba akan ba support tawri hainasu Erdogan da khangalakre nasu paus na phongdorakli. Haukiba sai khara da Russia na sawa defense missile system sing Turkey na mathau taba sing adu lawrubagi wathokta US Congress na Turkey war plane sing laiba yonbigi waphamdagi mai laithokhtuna lairakhibani madura tana US na Turkey gi mathakda sanction phawa thamlakhiba laikhibane dubu hauzik Turkey na Russia ga lainaram F-35 fighter jet sing program sing adu lauthokre habu waphamsu phongdorakli amaromdana Ukraine gi town sing da mathau toriba miyoi sing na mapamaduda dirty bomb laibigi kudam phangde hairi nuclear watchdog Russia and Ukraine gi mathakta makoina dirty bomb sizinaduna landawagi tharang tore Kyiv dirty bomb sing same sabigi thabak kan sathari haina claim torpigi matungina Kyiv Ukraine da leiba tuan ba town ohum da hiramasida matangna thijinana bhairak padigi matungina UN's nuclear watchdog na thijilakliba matungna Ukraine gi site sing dirty bomb leibigi kudam sangdam amata phangde haina sagol sunumita phongdorakra haidi Moscow na hana Ukraine na asiguma dirty bomb makhalasi sizinanaba thaurang tawre haina kerak maral siduna lakhibani asiguma dirty bomb explosive device asi radioactive material sing yauri amadi masi nuclear industry ga anakpa mari thamduna sem sabani haina sab saba khudam dipidana claim tawduna lakhibani Russia ki claim adu Ukraine gi lengak na di akan momong na yaning duba phongdok tuna lakraba matungda sayol asigi aroi ba sarukta Kyiv ki lengak na makhoi gi singnari ba mapham ahum da thijinna ba UN gi nuclear watchdog ta thijinna ba gi ayaba pikraba matungda mapham adu da dirty bomb sem saba gi khudam sangdam phangde haina watchdog ki timna phongdorakibani Wafamasi watchdog ki maikedi gi phongdorakraba matungda Ukraine gi President Zelensky na dirty bomb gi matangda aroi ba operation oina phongdorakibada hojimai ki oina Ukraine gi region sing da dirty bomb natragana dirty things ki wafam amata leitre masi Moscow gi makok thongba singna bapna sarak haijinmani laibak thibadi Russia na control toba leba sigi region sing handok ngamdabadagi Ukraine terrorizing gi Hongjang Singh Sangsilakpani Masina Malem Pumra Ukraine would lan unaba ano Russia gi lalong na hena phongdorakren su paus na makatarakli ado hojguinas myam paus matang sa lusinjara game su myam puna no update ngaminasi